CRPFki Gari mai Thaba attack Toubada Chennaba Meeoi kun Henna police na fare. Phougakchao Ikhai Tamna Kukina Nongmei Amasung bom Kapsillakhre. Central Force ki case baramana naha ani na tonglaga lakpa gari machada thengjilami haibagi wahauda ngarang numidang torbungda miyamna irang hauruktuna CRPFki Gari mai thakre. Maduda sunatana security force de attack chatharakre. Numit hek tabaga ngangna saknaba yadaba naha kayana khulingduna leidiba Churachandpur district headquarter da numit khudingi irang thokle. Irang thokan bayaba wangangi haibagi damak podre gangte koba Meeoi amagi mathakta FIR lakhotpiyu haina lunmilang gangte koba mana Churachandpur police station da FIR thangalakhe. FIR adugi matungina ngasi fawbada Meeoi kun Henna fakhre. Amarom na ngarang numidang pung 10:30 nifurom tarakpa adwaida kuki terrorist singna Phougakchao Ikhai Tamna Nongmei round kaya Kapsillakhre. Thokdok adugi matangda police na thadorokpa cherol amada Foljang Gothol area dagi ngarang numidang pung 10:30 nifurom tarakpa adwaida Kuki terrorist na Phougakchao Ikhai awang lekai de leba Indian Army gi post Tamna Nongmei Kapsillakhre. Thokdok adu thokpaga mafam adu da mathau tawriba Indian Army amasung 59 suba battalion CRPF ki personnel singna khut handuna Nongmei round kaya marum nakal ani gi marakta sawrangna pungkhai amarum khut thoknakhe. Thokdok adu thokraba matungda ngasi ayuk anganbada Indian Army CRPF amasung IRB gi apunba team amana Kuki khulai paiba singna Nongmei kaplakhiba mafam amadi Thangnana leiba chingi area singda changsinduna thiba humbagi thabak chathakhe adubu hokjuk phawbagi oina mipha me pundi leitri haire.